ꯑꯍꯥꯟꯕꯃꯛꯇꯗ ꯂꯩꯔꯣꯜ ꯂꯩꯃꯥꯏ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯁꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 6 ꯁꯨꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯕꯦꯂꯩꯅ ꯃꯀꯣꯛ ꯅꯣꯝꯈꯠꯂꯛꯄꯗꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯜ ꯑꯣꯏꯔꯤꯕ ꯑꯗꯣꯝꯗ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯃꯃꯤꯠꯀꯗꯨ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯏꯕꯦꯂꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯏꯕꯦꯂꯩ ꯁꯛꯇꯝꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯅꯤꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯝꯆꯥꯏ ꯑꯣꯏꯔꯤꯕ ꯀꯥꯗꯨ ꯇꯝꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯕꯦꯂꯩ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯁ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯔꯤꯅꯣꯅꯦ? ꯏꯃꯨꯡꯗ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯋꯥꯈꯜꯅꯒ ꯑꯣꯏꯔꯤꯕꯖꯥꯠꯂꯥ? ꯅꯠꯇꯦ, ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦ꯫ ꯉꯁꯥꯏꯗꯩ ꯑꯩꯉꯣꯟꯗ ꯎꯔꯤꯕ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯁꯦꯡꯕ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯗꯕ ꯌꯥꯗꯦ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀꯁꯨ ꯏꯕꯦꯂꯩ ꯂꯥꯏꯅꯤꯡꯊꯧ ꯀꯥꯔꯣꯝꯗ ꯉꯁꯥꯏꯒꯤꯗꯣ ꯂꯩꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯀꯔꯤꯝꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯕꯦꯂꯩ ꯁꯨꯝ ꯈꯟꯖꯤꯜꯂꯨꯕꯗ ꯀꯤꯔꯛꯂꯗꯨꯅ ꯏꯃꯨꯡꯗ ꯊꯥꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯇꯦꯟꯗꯨ ꯄꯥꯏꯗꯨꯅ ꯃꯥꯡꯒꯣꯟ ꯇꯝꯅ ꯊꯣꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏꯕꯁꯨ ꯂꯩꯀꯥꯏꯒꯤ ꯀꯂꯕꯀꯤ ꯃꯤꯇꯤꯡ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯏ꯫ ꯏꯕꯦꯂꯩ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯎꯕꯗ ꯆꯦꯟꯁꯤꯟꯗꯨꯅ ꯀꯞꯆꯔꯤ꯫ ꯊꯣꯏꯕꯅ, ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯃꯃꯥ, ꯅꯪꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯞꯂꯤꯁꯤꯅ ꯍꯥꯏꯅ ꯍꯪꯂꯛꯂꯤ꯫ ꯏꯕꯦꯂꯩꯗꯣ ꯉꯁꯥꯏ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯀꯞꯅ ꯀꯞꯅ ꯇꯝꯖꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯄ ꯃꯈꯩ ꯇꯝꯂꯤꯕ ꯋꯥ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ꯫ ꯍꯦꯔꯥ ꯃꯃꯥ, ꯅꯪꯁꯨ ꯑꯉꯥꯡꯅ ꯀꯤꯒꯗꯕ ꯃꯑꯣꯡꯗꯣ ꯈꯤꯛ ꯇꯧꯔꯛꯀꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯂꯩ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯅ ꯃꯥꯅ ꯍꯥꯏꯖꯔꯤꯕ ꯇꯝꯖꯔꯤꯕ ꯃꯌꯥꯝꯁꯦ ꯊꯥꯖꯗꯕꯁꯤꯗ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ, ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯕꯦꯂꯩꯅ ꯍꯥꯏꯔꯛꯏ, ꯍꯣ ꯅꯪꯗꯤꯅꯦ ꯊꯥꯖꯔꯨꯏꯌꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯄꯨꯝꯅꯃꯛꯁꯦ꯫ ꯑꯩꯅ ꯁꯤꯔꯕ ꯀꯥꯟꯗ ꯅꯪ ꯄꯦꯜꯂꯨꯀꯣ, ꯑꯗꯨꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯤ꯫ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯃꯃꯥ, ꯅꯪꯅ ꯍꯥꯏꯕꯗ ꯊꯥꯖꯗꯕꯒꯤ ꯅꯠꯇꯦꯅꯦ, ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯄꯣ ꯀꯗꯥꯏꯗꯒꯤ ꯚꯨꯠ ꯂꯥꯛꯏꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯃꯥ, ꯆꯪꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯆꯥꯛꯇꯣ ꯊꯣꯡꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯗꯤ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯕꯦꯂꯩꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯑꯁꯨꯝ ꯍꯤꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯃꯛꯇ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯕꯦꯂꯩ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯣꯛꯂꯒ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗ ꯑꯣꯏꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯕꯦꯂꯩ ꯑꯗꯨꯝꯅ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯞꯂꯛꯄ ꯑꯗꯨꯗ ꯏꯕꯦꯂꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯞꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯏꯕꯦꯂꯩ ꯋꯥꯈꯜꯗꯁꯨ ꯃꯑꯣꯟ ꯃꯑꯣꯟ ꯈꯜꯂꯤ, ꯀꯔꯤꯅꯣꯅꯦ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯀꯞꯂꯤꯁꯤꯕꯣ? ꯈꯣꯟꯖꯦꯜꯁꯤꯁꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯃꯥꯟꯅꯩ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯁꯨꯝ ꯀꯞꯅ ꯀꯞꯅ ꯆꯠꯈꯤꯕꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯟ ꯑꯗꯣꯝꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯀꯞꯅ ꯀꯞꯅ ꯆꯠꯂꯝꯕ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫
ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒ ꯑꯣꯏꯕꯒ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯀꯧꯖꯦꯡ ꯍꯔꯥꯎ ꯃꯈꯣꯟ ꯅꯠꯇꯅ ꯀꯅꯥꯝꯇꯒꯤ ꯃꯈꯣꯟ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯆꯤꯛꯄ ꯑꯍꯤꯡ ꯀꯧꯖꯦꯡ ꯍꯔꯥꯎꯒꯤ ꯈꯣꯟꯖꯦꯜꯕꯨ ꯊꯨꯒꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯂꯩꯔꯤꯕ ꯀꯣꯟꯗꯣ ꯐꯤ ꯁꯥꯔꯛꯄꯒꯤ ꯃꯈꯣꯟꯗ ꯀꯣꯛꯀꯥ ꯀꯣꯛꯀꯥ ꯍꯥꯏꯗꯨꯅ ꯁꯥꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯣ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯏꯕꯦꯂꯩ ꯃꯃꯤꯠ ꯈꯝꯄꯥꯡ ꯄꯥꯡꯗꯨꯅ ꯐꯤ ꯁꯥꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯇꯥꯔꯤ꯫ ꯑꯁꯨꯝꯅ ꯇꯥꯔꯝꯕꯗꯒꯤ ꯀꯤꯔꯛꯂꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯁꯦ ꯇꯥꯕ꯭ꯔꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ" ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯗꯣꯔꯛꯄꯗꯣ ꯇꯥꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯒꯦ ꯃꯃꯥ?" ꯏꯕꯦꯂꯩꯅ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯗ ꯌꯥꯝ ꯄꯥꯈꯠꯅ ꯇꯝꯂꯤ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯃꯥꯡꯒꯣꯟꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯣꯟꯁꯤꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯦ" ꯍꯥꯏꯗꯨꯅ ꯇꯝꯂꯤ꯫ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯊꯣꯏꯕꯅ ꯇꯥꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ꯫ ꯊꯣꯏꯕꯅ "ꯃꯃꯥ, ꯑꯩꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦ" ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯣꯟꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯅ "ꯑꯁ ꯃꯃꯥ, ꯌꯥꯔꯦꯁꯦ, ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ, ꯃꯣꯏꯁꯨ ꯐꯤ ꯁꯥꯅꯤꯡꯗꯅ ꯁꯥꯔꯤꯕ ꯑꯣꯏꯔꯝꯒꯅꯤ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯣ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯏꯕꯦꯂꯩꯁꯨ "ꯑꯁ ꯈꯪꯗꯔꯦꯗ, ꯑꯩꯁꯨ ꯀꯣꯛꯇꯣ ꯉꯥꯎꯖꯩ" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯏꯄꯤꯁꯣꯗ 6 ꯁꯨꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡꯒꯤ ꯏꯄꯤꯁꯣꯗ 8 ꯁꯨꯕ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯍꯦꯟꯅ ꯇꯦꯟꯈꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯁꯨꯆꯤꯟ ꯁꯥꯄꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫